पाउसेद युमफम ओइबा मरोइबा पाउ खराब दे तौजरे हेल्थ वर्कर लिसिंग निफुगा मथोइदा कापकदाबा वैक्सीन ngasi Imphal da thunglaragani laibak asigi mafam sinba thungda January taraga tarukta ki chathaba augadoriba COVID-19 dagi gakthoknaba ahanba tangka ki vaccination asigi damak Manipur gi oina sinnagadaba vaccine sing hayeng numidang wairam Imphal da thunglaba yai haire fresh na thajaba yaba mafam dagi phangba pauna hai Manipur gi oina ahanba tangka da vaccine kapkadoriba asiga mari leinana healthcare worker asa worker sing Anganwadi worker amadi helper yauna Miyoi lising ni fum de subna umdragi ming Korean portal da upload tawdun laikrabane Makoi singasi ahan patangkak asi da vaccination tawgadori bane Vaccine asi gidamak India layak na Guwahati gi Lokpriya Gofinat Bordoloi International Airport asibo Wangnongpuk state ki apunba nodal point oina khankebaga loinana Pune dagi consignment sing adu mapamasida pulap thamlaga mari leinaba state sing da amuk tharakadabane Airport asida Wangnongpuk state ki oina vaccine dose metric ton marfurom Guwahati da thunglaba matung mafam adudagi makhatana state singna nongthok natragana lekha lambida state singna bokhi hadabani haire Manipur gi oina de state asi ki tangai fadaba vaccine dose sing adu nongthil pung mari phawbagi manungda thunglaba ya haire Manipur gi oina January taraga tarukta gi vaccine ka pa haukuda panamit asida punna center tarada haunana ba semsaba loikre Rims Jenims amadi Caesar Hospital amadi District Hospital tarita ahuban numita vaccination ki program pangthokani January taraga taruktagi hauduna chathagaruiba COVID-19 vaccination ki Thourang asi laibak asida anuba vaccine oibana masi kapamadamda chanagadaba kanglon adu khanganadabagi damak mari leinaba sing dry run pangthokpaga loinana ningthina training piba loikhrabani aire Manipur gi oina haujuk phawda lairiba lenga ki health facility sama kuntragani pan amadi Lanai health facility sama sukna nipan punna health facility chani ni fuga tarukta vaccination ki thabak asi chathagadori bane masigidamak sem saba loire aire panbaya abadi Prime Minister Narendra Modi na garang laibak asi ki state sing abadi Union Territory sing chief minister singa video conferencing ki khudangda vaccination program asi chathaba matamda COVID-19 kamari leinaba protocol sing ngakna chanaba pautak pikhi bagaloina na vaccine sing logadori ba miyo singna section tharok lokana ba su khangan ke bane Ahanba phase ki vaccination asigi oina asangba senpham sing center na pugani aina Prime Minister Narendra Modi na phongdokhi basu laikherbane Baragasida Covishield Keithelda Fanghangani CEO Serum Institute of India SII na puthokpa COVID-19 ki vaccine Covishield asi India sinba thungna hek jon thokpangam bagal lupa lesing amagi changda Keithel sing da su Fanghangani aina pharmaceutical company asigi CEO Adhar Ponawala na Fongdokre aina agency dagi phangba pau amana haire agency dagi phangba pau aduna makhata na pallibade company asigi CEO Ponawala gi maikei dagi phongdorok pamadung inna company asina puthokliba vaccine asi center da dose amadal pachani gi changda piribane hariba mamal asi malemgi ona khwaidagi hongba mamal ne amade Prime Minister Narendra Modi gi mipal tangtaba aiba wakhalo ladubo pukning thogatpane Magna makhatana hai Government of India da hariba vaccine asi dose amadal pachani gi changda 2 crore tara laugadori ahanba tangka ki oina pigadoriba vaccine asina lairaba haksang ki pibam phatraba amadi hal oiraba singda pigani tangka asigi matungda vaccine ki mamal Henggatlagani Nakalamromda sawmill ayamba logi wangmata chalare Manipur gi sawmill kharana umang kokthokpada mateng pangsile Manipur gi tongan ba district sing dalairiba sawmill u khaiba ki mill ayamba logi wangmata chalare state asida chalairiba sawmill kharana umang wamang kokthokpada mateng pangsin bagi wakat lakle Forest Department ga record matung ina housing state asida license paiba sawmill samaga taraga nithoi khaktamak leire masigi manungda sahi gi oina sang naina renew torukba sawmill de subna gani furam tane masigi su mathakta license jawtana Manipur gi tongan ba mafam singda sawmill kaya amasu chalaire makoina Manipur gi umang singdagi u kaya yamna sahi amada jali bage aibagi sabjaba record lengak ta khangba ngamdre hiram masigi matang da Manipur lengak ki Forest Department dagi phangba pau gi matung ina Haukiba sahi lising amaga sampan marfutra nipan ki January tara mangada Supreme Court na thokiba order amagi matung inna committee ama semduna state asida sawmill samaga taraga ni thoi asi salai bagi aba pirambane asina taba atai sawmill salai ribasing asidi lona jatana salai basing haire state asigi oina sawmill sing asi Industries Department gi makhata lairambadagi haukiba sahi lising ani taraga ni pandagi Forest Department gi makhada lairakhibane lairiba sawmill gi masing asi state adugi puthokliba ugi chang adu yenglaga lepane maramasina state asigi oina sahi amada
timber cubic meter lising ahum chatruk rom tamu puthokpana maram oiduna hanadagi leiriba sawmill chamaga taragani thui asigi machak raw material phawba marang kaina piba ngamtre maram asina kumja lising amaga sampan mafut rani pan ki matung dagi state asida anoba sawmill hangnarab ki license department na pirakhidrabane yamna ngakpa pau amada jail da sahi lising amaga suknau hundra manga gi cherak pikhre malem gi khwaidigi sangba jail gi cherak sing gi marungda ama oina mahakna kindran sing haina koba fi set phataba nupi singna masamapu koisinduna leiba Turkish Muslim televangelist ama sex crime singinamakta sahi lising amaga sukna hundra manga ge jail gi cherak ama leiba hokre jail da sahi lising amaga sukna hundra manga leinanabagi cherak adu televangelist andanan okartar da ngarang ningthau ka phanmita pikibane chairak adu sukna ki tha khar ki manungda Istanbul da pikiba anisuba super sentence ne Uzbek terrorist Abdul Qadir Masari Povna ising ani taraga taret ki anba minute singi manungda city asida leiba Raina night club da New Year's Day da mahakna hatkiba miyoi nifu adugi amamam gi damak September da mapin su chipu ki charak nifu pigi Islamic State na makoina sathabani haikiba attack aduda atai kya busu hanna bu hona bagir maktam hakna henba sahi lising amaga sahu homphogani pan gi charak amasu phangke farm law ahum Supreme Court na state tawkhre miyoi marina saba panel semkhre Center da paliba BJP na losing balangak asina handakta parliament da pass tawkiba farm law ahum state tawduna thamnanaba thambaga loinana lengak amadi lomi gi union singi marakta leiriba ungkhanaba si yangsinaba miyoi marina saba committee ama semraba Supreme Court na khangankre Chief Justice of India is above the Justice A.S. Bopana Amade, Justice B. Rama Subramaniam Gipens Amanangasi, Farmers Empowerment and Protection Agreement on Price Insurance and Farm Services Act, the Farms Produce Trade and Commerce Promotion and Facilitation Act Amade, the Essential Commodities Amendment Act Sing Asigi Matakta, Thangalaki Batonga Tonganba Petition Kia Yangsilaba Matungda State Taunanaba, Kang Kibane. Nagalam da bird flu thangna ba Thourang Yattuna Thmle Mikhup khuding mitna singna Leisi Pradhan Mantri Narendra Modi na state amadi UT Singh Chief Minister Singh amasung lengak loi singga loinana COVID-19 gi vaccine kapagi sem saba amasung haujiki oriba phibam yangchena na awang bathaki mifam ama ngarang video conferencing gi khudang da pangthokre Prime Minister Modi na Kendra amasung rajya gi marakta lepalaitana pau phaunaduna virus asiki lanthengna ba damaru oiba thotang lokhiba matam sana warip loki bagi thong singi damak tathagatpa phongdokhe masigi thong asina maram oiduna virus asina sandokpa asi atopa lebak singa sangdamna bada aikhoina hiana ningti jana thingbangam khrebane laichadasin aurpada miyam aki tujungba puknaramba adu haujiti yamna handare amasung masada thajaba hengkalakpa asina senmetlun ki thabak singda su yamna phaba mami amatare haina pradhan mantri na phongdokhe mana rajya sarkar singbusu masigi lanpham asida thawna phana lanthengna khibagi dabakta thagatpa phongdokhe Mikhup aduna Kerala, Rajasthan, Himachal Pradesh, Gujarat, Haryana, Uttar Pradesh, Madhya Pradesh, Delhi, amasung Maharashtra da bird flu sandorakpagi matang dasu khanna nainakhe. Prime Minister Modi na bird flu ki matang da palladun haikibada Fishery Animal Husbandry amasung dry iri singi mantraloy na singnaba asibo thengnana ba Thourang Yattuna leire amasung masida jila gi magistrate singna maru oiba thodang yagani haike. Mangna leina asina sokhallaba rajya Singhi Chief Minister Singda Makoidaki DM Singh Thourang Asiki Matang the Lamjing Lamtak Pinaba Ike Mahana Makatan Ike Beda bird flu Yaroktri Baraja Singchu section na Lagadabani Ike Forest Health Amasung Animal Husbandry Bibak Singna Matiksana Pau Ponot no Hona Minaragade Masigi Singnam Siam Tuna Luchan Bangamgani Ike Maragashida Yamnan White Abat Hodog Amada Macha Singi mamangda Mapana Loire Mina Manembok Hatkhre Tripura gi Dalai district da ngarang ningthauka panmita aki tujungba thodok amada nupa amana Macha ani ki mamangda Magi Nupi amasung Manembok Hatkhre amasung haksang sing adu macet jantatkre madugi matung mahaku thaki aire khunja sing na i marakta nupi ani ki haksang taduna leiramba amasung angang sing aduna pakatuna kap lautuna leiram ki ba thengna badagi police ta pau pirakhibane Tripura gi konung Agartala dagi kilometer 3 lom lappa West Tripura gi Hafnia da leipa miyoi adu atopaka amada wakal tagna leiramba thengnakhe Mahak phare amasung medical examination chathare masada hu yawba thengnakhe adubo khudong thiningai oidre aire Mihat adu kari baramdagi no haiba khangba ngamdri mahakbo haujuk phawbada wang pong chathaba yadri haina sub divisional police officer Ashish Das Gupta na aike Angang sing adu Dhalai child welfare officer da khusinakre
21 aduki nupi amasung angangsing adu haukiba tha marirom makhoi mabokki yumda lerakibane sathiba miyat adu matai manau ki marakta janadaba amadagi oiramba yai aike arubida content sing asige maru eba pau khara aseba pau damjariba Manipur local news YouTube channel amadi Facebook page asidagi yengbir bopuna bapathaga sari channel asin adum da kanarabadi subscribe to hitribasna subscribe to hirum loinana like and share to busu kawi ganu punamapo amuka na thaga sari